ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯗ ꯂꯣꯀꯦꯜ ꯂꯣꯛ ꯆꯦꯅꯦꯜ ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯇꯣꯄꯤꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯏꯃꯥ ꯀꯩꯊꯦꯜ꯫ ꯉꯁꯤ ꯏꯃꯥ ꯀꯩꯊꯦꯜꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯃꯈꯜ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯣꯝꯊꯤꯜ ꯉꯥꯜꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯔꯝ ꯈꯔ ꯈꯖꯤꯛ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯣꯄꯤꯛ ꯑꯁꯤ ꯄꯨꯖꯔꯛꯄꯅꯤ꯫ ꯑꯍꯥꯟꯕ ꯃꯔꯝ, ꯋꯨꯃꯟꯁ ꯑꯣꯟꯂꯤ ꯃꯥꯔꯀꯦꯠ꯫ ꯅꯨꯄꯤꯁꯤꯡꯇꯒꯤ ꯑꯣꯏꯕ ꯀꯩꯊꯦꯜꯅꯤ ꯏꯃꯥ ꯀꯩꯊꯦꯜ꯫ ꯀꯩꯊꯦꯜ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇꯅ ꯀꯩꯊꯦꯜ ꯐꯝꯕ ꯌꯥꯗꯦ꯫ ꯀꯩꯊꯦꯜ ꯑꯁꯤꯗ ꯍꯥꯡꯂꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯃꯗꯤ ꯐꯝꯂꯤꯕ ꯄꯣꯠꯐꯝ ꯈꯨꯗꯤꯡꯃꯛ ꯏꯃꯥꯁꯤꯡ ꯈꯛꯇꯅ ꯃꯄꯨ ꯑꯣꯏꯒꯅꯤ꯫ ꯑꯅꯤꯁꯨꯕꯗ, ꯋꯥꯔꯜꯗꯁ ꯕꯤꯒꯦꯁꯠ ꯋꯨꯃꯟꯁ ꯃꯥꯔꯀꯦꯠ꯫ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯔꯤꯕ ꯀꯩꯊꯦꯜ ꯑꯁꯤꯅ ꯑꯦꯁꯤꯌꯥ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯀꯩꯊꯦꯜꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯩꯊꯦꯜꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯨꯄꯤꯁꯤꯡꯇꯅ ꯆꯂꯥꯏꯕ ꯀꯩꯊꯦꯜꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯔꯤ꯫ ꯃꯔꯝꯗꯤ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯥꯛ ꯍꯦꯛ ꯎꯒꯦ ꯐꯪꯂꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜꯒꯨꯝꯕ ꯀꯩꯊꯦꯜ꯫ ꯑꯍꯨꯝꯁꯨꯕꯗ, ꯍꯕ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯟড ꯁꯣꯁꯤꯌꯦꯜ ꯃꯨꯚꯃꯦꯟꯠꯁ꯫ ꯍꯥꯏꯕꯗꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡ ꯍꯥꯏꯕꯗꯤ ꯏꯃꯥꯁꯤꯡꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄ ꯃꯐꯝꯁꯨ ꯑꯣꯏꯔꯛꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤꯌꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯗ ꯇꯧꯈꯤꯕ ꯂꯥꯟ, ꯅꯨꯄꯤ ꯂꯥꯟ, ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔ ꯑꯦꯛꯀꯤ ꯏꯍꯧ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯏꯟꯖꯁꯇꯤꯁꯁꯤꯡꯒꯤ ꯏꯍꯧ ꯄꯨꯝꯅꯃꯛ ꯏꯃꯥꯁꯤꯡꯇꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯣꯠꯅꯕꯤꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯍꯧꯁꯤꯡ ꯑꯁꯤꯒꯤ ꯁꯥꯒꯠꯐꯝꯁꯨ ꯀꯩꯊꯦꯜ ꯑꯁꯤꯃꯛꯇꯗ ꯑꯗꯨꯃꯛ ꯑꯣꯏꯈꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ꯫ ꯃꯔꯤꯁꯨꯕꯗ, ꯁꯦꯟꯆꯨꯔꯤꯁ ꯑꯣꯜꯗ ꯇ꯭ꯔꯦꯗꯤꯁꯟ꯫ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯁꯤꯡꯂꯛꯇꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯤꯔꯕ, ꯃꯁꯥꯒꯤ ꯆꯍꯤ 500 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯕ, ꯃꯥꯂꯦꯝꯒꯤ ꯑꯇꯥꯡꯕ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕ ꯀꯩꯊꯦꯜ ꯑꯃꯅꯤ꯫ 16th ꯁꯦꯟꯆꯨꯔꯤꯗ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯄꯥꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯕ ꯀꯩꯊꯦꯜꯅꯤ ꯏꯃꯥ ꯀꯩꯊꯦꯜ꯫ ꯂꯣꯏꯅꯅ ꯃꯩꯇꯩꯁꯤꯡꯒꯤ ꯁꯣꯁꯤꯌꯣ ꯏꯀꯣꯅꯣꯃꯤꯛ ꯇ꯭ꯔꯦꯗꯤꯁꯟꯒ ꯁꯥꯒꯣꯟꯅꯔꯛꯂꯕ ꯀꯩꯊꯦꯜ ꯑꯃꯁꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯏꯃꯥ ꯀꯩꯊꯦꯜ꯫ ꯃꯉꯥꯁꯨꯕꯗ, ꯋꯥꯏꯗ ꯚꯦꯔꯥꯏꯇꯤ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯄ꯭ꯔꯗꯛꯠꯁ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜꯗ ꯌꯣꯜꯂꯤꯕ ꯑꯃꯗꯤ ꯐꯪꯂꯤꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯌꯦꯜꯍꯧ ꯃꯤꯇꯅ ꯁꯥꯖꯕ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠ, ꯇꯦꯛꯁꯇꯥꯏꯜ, ꯖꯨꯋꯦꯂꯔꯤ ꯑꯦꯛꯁꯦꯇ꯭ꯔꯥ ꯈꯔ ꯈꯖꯤꯛ ꯄꯟꯖꯔꯕꯗ ꯐꯅꯦꯛ, ꯐꯤ, ꯏꯅꯐꯤ ꯑꯃꯗꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ, ꯂꯤꯅ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡ ꯃꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯇꯔꯨꯛꯁꯨꯕꯗ, ꯀꯜꯆꯔꯦꯜ ꯁꯤꯝꯕꯣꯜ ꯑꯣꯐ ꯃꯅꯤꯄꯨꯔ꯫ ꯍꯥꯏꯕꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯏꯃꯥꯁꯤꯡꯒꯤ ꯊꯥꯛ, ꯏꯃꯥꯁꯤꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥ꯫ ꯇꯔꯦꯠꯁꯨꯕꯗ, ꯁꯣꯁꯤꯌꯦꯜ ꯑꯦꯟড ꯄꯣꯂꯤꯇꯤꯀꯦꯜ ꯔꯣꯜ꯫ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯀꯤ ꯆꯤꯔꯕ ꯃꯇꯝꯗ ꯏꯃꯥꯁꯤꯡꯒꯤ ꯈꯣꯜꯂꯥꯎꯇꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯅꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯕꯤꯈꯤ꯫ ꯏꯃꯥꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯏ꯫ ꯅꯤꯄꯥꯟꯁꯨꯕꯗ, ꯅꯣ ꯃꯣꯗꯔꯟ ꯕꯤꯒ ꯁꯣꯞ꯫ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯆꯧꯕ ꯗꯨꯀꯥꯟ ꯅꯠꯇ꯭ꯔꯒ ꯃꯃꯤꯡ ꯆꯠꯂꯕ ꯀꯝꯄꯅꯤꯁ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯨꯞꯅꯇꯒꯤ ꯂꯩꯀꯥꯏꯗ ꯆꯥꯖꯕ, ꯂꯩꯀꯥꯏꯗ ꯁꯦꯝꯖꯕ, ꯂꯩꯀꯥꯏꯒꯤ ꯃꯃꯜ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯛꯇꯅꯤ ꯇꯤꯜꯂꯤꯕ ꯏꯃꯥ ꯀꯩꯊꯦꯜ꯫ ꯃꯥꯄꯟꯁꯨꯕꯗ, ꯇꯨꯔꯤꯁ ꯑꯦꯇ꯭ꯔꯦꯛꯁꯟ꯫ ꯉꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯌꯦꯡꯕ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯒ ꯃꯁꯤ ꯀꯩꯊꯦꯜ ꯑꯃꯈꯛ ꯅꯠꯇ꯭ꯔꯦ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ꯫ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥꯇꯅ ꯁꯥꯒꯠꯄ ꯂꯤꯚꯤꯡ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯑꯔꯣꯏꯕꯗ, ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤ ꯁꯨꯞꯅꯒꯤ ꯀꯩꯊꯦꯜ ꯑꯃꯈꯛ ꯅꯠꯇꯦ, ꯃꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯁꯨ ꯑꯣꯏꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ, ꯑꯩꯈꯣꯏꯒꯤ ꯐꯤꯗꯝꯅꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯡꯂꯛꯂꯤꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯑꯀꯤꯕ ꯄꯣꯛꯇꯕꯗꯤ ꯉꯝꯗꯦ꯫ ꯃꯁꯛ, ꯃꯆꯨ ꯑꯃꯗꯤ ꯃꯒꯨꯟ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯀꯩꯊꯦꯜ ꯑꯁꯤꯒꯤ? ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯆꯨꯝꯂꯣꯏ, ꯌꯦꯡꯈꯤꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯗꯔꯀꯥꯔ ꯂꯩꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯏꯃꯥꯁꯤꯡꯗꯨꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯀꯩꯊꯦꯜ ꯑꯁꯤꯕꯨ ꯀꯟꯕꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ, ꯀꯥꯎꯖꯔꯣꯏ ꯅꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝꯅ꯫
ꯃꯁꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯁꯤꯡꯗ ꯂꯩꯇꯕ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯇꯣꯞ ꯇꯣꯞꯄ ꯀꯩꯊꯦꯜ ꯑꯃꯒꯨꯝꯅ ꯃꯁꯦꯛ ꯃꯉꯥꯜ ꯊꯣꯛꯅ ꯉꯥꯜꯂꯤꯕ ꯃꯌꯥꯝ ꯑꯩꯒꯤ ꯇꯣꯄꯤꯛ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯇꯣꯄꯤꯛ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪ ꯃꯅꯤꯄꯨꯔꯒꯤ ꯃꯒꯨꯟ ꯂꯩꯕ ꯇꯣꯄꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ